Being Tabiru Kaipun ku image TV na taram na oksya bagaloy na Brajesh Kumar na krumjari ngasigi maruwa pauda kuki bilitan singi thong sing laksin ba ngamdrabati lenga ki thaburoi singi yum sing rel kem sing onthok piro haiduna chara henbe khongdeng changshin kri relief camp sing da leptona mateng pinari drop box da punna khulai chama contract mathakta thadaramle loinana Delhi government da central government na chattariba attack asi atai state sing da su taurakpa yai haina Arvind Kejriwal na haikre mapungoi pau lobirasi kuki militant singa lainariba su khudakta handoktuna terrorist ni haina lautoktuna laksilu laifam chapam khangdana lanjanak laba miyam ge security ki thorang phajana lokhatuna masa masa gi mayumda neta na hingbagi lambi athubada yatpiu phibam amatada manipur gi saktam kaihan bayaroi kuki militant singi leptana sathariba hingsa yaitambagi thong sing laksin ba ngamdrabadi lengaki thoburoi singi yum singda relief camp sing onthok piro haiba kholau makhada Kaching Higher Secondary School da hangliba relief camp ki committee for peace and social harmony head office ke member sing amadi volunteer nupa sing na khudai setuna amadi ngakta salai taret ki lengyan yanduna chara henbagi khongjang sangsin khri Kaching Higher Secondary School ki gate mama Sangsin Kri Kaching Higher Secondary School ki gate mamang da chathakiba charai henbagi khongjang aduda saruk yaramba committee for peace and social harmony head office ke member P Samarendra na phongdurokpada ngasidagi sahi chani khrai henbagi mamang da awan Manipur maikhiba pidna miyam ama khutta yairi lengduna sa sangom lakna khiba nupi angang kayabuna ka amada namsilaga morok mai thaduna hat khiba thonga manaba haukiba megi tang ahumdagi hauraga terrorist oiriba kuki militant singna Manipur mafam kayada mitei maitai misham kayagi yum kai ut ona mai thaba afaba khulai kapsinduna hatba sohanba leptana chathari Manipur da khudai setlingai matum dagi thona faraba lusing purel singna awabu maithiba piduna ningti turel gi wang mafauba takhoki adu ngasigi lengaki thoburoi singdi Sinda da thona fawa natana chuchampu kangpokpi more siro fayeng na singbada kuki militant singna tawning bata ningkha tamna tawra fawba karigumba thabak amata pakatpa ngamdana phamkonduna micham miyamgi tengtha khol tadana laishinba ngamli relief camp sing hangduna leiba committee gi member sing amadi volunteer sing di awaba taraba singa loinana tha ama fana laiminarakpana lanjan lakpasingi awaba si ubada khangmangamdre security ke akan section thoranga loyana mayum makai mai thadok pikraba hingnabagi lambi thadat piraba sing asi leinaba amasung hingnanaba lambi athumatamda thabak paikhat pidrabadi mafam kayada hangliba relief camp sing da leiba inma sing asi lenga kilo singba chief minister
मिनिस्टरसिंग अमदी एमएलए सिंगी युम थिंजिननबा सेम सादुना लेरी हाइबसी खंगबियु स्टेट अमदी सेंटर लेंगाकना अहेनबा सिक्योरिटी का लोइना मिचम मियामदा अवाबा पीरिबा नार्को टेररिज्म गे खुदोंग साब लौरिबा कुकी लालहोबसिंग असि लाक्सिननबा थौरांग मसक थोकना अमदी मियाम खंगना पाइखतकदबनी सिक्योरिटी के सेक्शन थौरांग लौखतले हायरगसु मिसम मियामदा नोंगै काप लेप्त्रिबा अमदी युम मई थाबा लेप्त्रिबा असि खुदकता लेहनगदबनी मखोइदा परा अमा तंबिननबा लेंगाक असिगी लुसिंगबसिंगना अहेनबा थौना फुदोकपिदुना थबक पाइखतपियु लेंगाकी लुसिंगबसिंगना सेना हौदबदगी मणिपुर काइननबगी फिवम लाक्लबदी इरेचा पुनमकना लुतोंगदा ई मरिक अमा चेलिबा फावबा इमा लेबाक इरमदम कननबगीदमक लान थेंगननबा सेम सादुना लेदी हाइबसी लेंगाकना खंगबियु हाइबफम थमलकली मणिपुर लेंगाक अमदी भारत लेंगाकना अकनबा सिक्योरिटी की फोर्सेस मयाम मताज हाजिलकांदा हौजिक मिया मिसमदा अवाबा पिरबा मणिपुर गारेगेदा सबसाना नार्को टेररिज्म की खुदोंसाबसी लौरिबा असिगुंबा लाहौबसिंग असे मसी खुदकता लाक्सिनबगी थौरांगसे मसक थोंना मियाम खंगना पाइखतकदबनी सिक्योरिटी मेजर पाइरे हायरगा मिसम प्रजादा हौजिक फावबा काप लेप्त्रिबा युमै कै थाबल लेप्त्रिबसे मसी खुदकता लेफनगदबनी मखोइदा सब चाबा परामा तंबिदमक्ता आइखोइगी लेबाक सिगी लुसिंबिरिबा कांगबुना अहेनबा थौना पुकपिदुना मसक तो थबक तो खुदकता पाइखतपियु हाइबगी वकत लोइना आइखोइ नसिगी हंगर स्ट्राइक से सिंजरिबनी मणिपुर थोकलिबा कांगलुकी इरांग असिदा असम राइफल्स ना कुकी मिलिटेंट सिंग द सौगतुना अमदी मतेंग पांगसेंदुना मिटै सिंगी युम मै थाबा अमदी नोमै कापतुना हाटपीबगी थबक चतरकपसी कक्सिंगी मियामना यानिंगदे मणिपुर असम राइफल्स थंबिरनो स्टेट असिदा एनआरसी चतनहलु हाइना मयांग लंबम रोमाना फोंदोरली मणिपुर तंगदु लैताबा अमसुंग इंग तप्पा हंजिल हलकनबा अमदी असम राइफल्स ना चथोक चसिन तौबा थिंगदुना मिटै मिसम मियाम ओटपा थिंगनबा पांडमदा कक्सिंगी लेकाई लेकाई मतम खाइदोक नदुना कक्सिंग लमखाई कक्सिंग सुमाक लेकाई अमदी कक्सिंग काइथेलदा मियाम न खोंजंग चंगसिनबदा सरुक यादुना वफमसिंग असे एम रोमाना फोंदोखिबनी माना मखता खिबदा मणिपुर थोकलिबा इरांग असि असु कुइरबा फावबदा इंडिया लेंगाकना येंगदुना लेबगी मोंगदा वारोसिन पुरकनबा होना बिदबसी लाइबक थिबनी मिसम मियाम ngaknanaba leiriba AR kanglu mada tengbang sinbagi thawongsi miyamna penadre maram asin manipur ge dagi AR lokthok bikro tangdu laitaba mausai punsida hanjil hanaba manipur amadi india lengakna sinbiu haina haiki Central government na Manipur da santi kanglu amaga gi marakta ing chikna nuksi chanana leinana ba amadi miyam da nena taba tangdu laitana ba lehanna ba honorable governor Manipur Anushya Oikena chairperson oiba Minister MP eminent personality Yankai Mathoi Yauba Peace Committee ama semkre Haina Ministry of Home Affairs Government of India na thadorok pachor amna hari Peace Committee asida yauriba member sing adudi and Biren Singh Chief Minister Manipur Y Khemsan Minister Government of Manipur Namcha Kipgan Minister Government of Manipur Lorho S Pose MP Manipur A. Sarada Devi, President BJP Manipur, Muhammad Abdul Nasir, JDU, Dr. Moirangthem Nara, Secretary CPI, T. Santi Singh, MLA NPP, K. Ranjit Singh, MLA INC, Konsam Himalaya, Retired Lieutenant General P. Dongal, OSD Home, J. Lungdim, Retired IDAS, Kamswan Mung, retired IFS, N.G. Chitlow, retired Colonel Professor W. Navakumar, former head of Department of Anthropology, former head of Department of Anthropology, Manipur University, Dr. Nimai Nandaibam Mahendra, retired Professor Economics, Manipur University, Dr. C.S. Silaramani, educationist, Sarangthem Brajabihari, Chairman Bar Council of Manipur, Chompu Kipgan, MCS retired, SS Baifai, Chuchampu, retired Deputy Director SIB, K.S. Rajan, retired SIO NIC, Ningombam Jitendra, Chief Coordinating Committee on Manipur Integrity Kokumi, Azang Khongsai, President Koki NP Manipur,
David K. Simri, President Tangkul Nagalong, Lorembam Nganbi, President Apunba Manipur Kanbaluf, Harila Mar, Working President Mar Tribe Council, Ko John, Advisor United Naga Council, RK Sanahanbi, President Kanglay Imaluf, K. Swantang, President Paite Tribe Council, Awangbo Niumai, President NPF, Lorembam Mamchobi, President Poirei Laimrol Merapaibi Apunba Manipur, John K. Ngaite, Jomi Council, Y. Lerik Leima, President Kanglay Fag, Lamjing Apunba Lairaluf, L. Edino Mau, former President UNC, Durga Prasad Sharma, Gorkha Samaj Seva Samiti, P.H. Nandoluang, President All Manipur United Clubs Organization, Amuko SM Jalal, President All Manipur Muslim Organizations Coordinating Committee, Muhammad Razauddin, President Manipuri Muslim Council, More Ward number 5, R. Machun Daubo, President Joint Tribe Council, Jalyarong Council, Ratan Chiam, Playwright Director, Binod Kumar Sethi, Social Worker, Thangal Bajar, Dr. Dhanabi Laisram, Social Scientist, Bibi Sharma, Retired News Editor, AIR, Makun Mani Mongsawa, Literature, B. Sekha More, Wilubo Niumai, Social Worker, Wang Ring Rangang Anal, Social Worker, Gaidon Kamai, Social Worker, Khargata Mang, Social Worker, Guru Riwen Mangswa, Folk Musician, Principal Secretary, Commissioner, Home Government of Manipur, Member Secretary. Kaksingi Area the Labor Club Organization Association Singi Mihu Singi Oiba joint meeting among a Sikaki Municipal Council Gay Conference Holder Deputy Commissioner Kaksing Shimorjit Chalam Amasung Kaksing Municipal Council Gate Caretaker Chairperson Norem Sanjit Nasir Logduna Pangto Create Mifam Aduna Kaksing Area the Essential Commodities Singi Awat Pa Madi Matiksana Panglak Tabagi Matang the Kup Nakanarabo Matungda Business Transaction Amadi Economic Activities Sing Dukan Sing da Atumatamda Hauhanna Kaitel Pamanaba Amato Ena Yanaki Bagat Loinana Dukandar Sing Essential Commodities Sing Maram Sana Saba Mamalda Yonanaba Kanganba Amadi Kaksing Irada Laiba Relief Camp Sing da Nataba Kanga Sanaba Yum Sing da Changi from Logan Labor Mio Sing Kaksing the Labor Club Organization Association Singi Mating Loinana Mai Lainaba Nodal Officers Na Survey Taunabasu Amato and Yanaki meeting Lorba Tungda Manipurda Handaki Ingsagi Irangna Maram Oraga like Hidraba Singidamak Minute Amatumina Leptuna Awaba Pondoki Tawagi Local Club Amadi Marapaibi Organization Kuntragi Apunba Lup Ama Oiba Tawal Apunba Lup Talna Sinduna Club Sing Marapaibi Lup Sing Dukan Pamba Sing Potpam Pambi Singi Oiba Mifam Ama Hauzik Tokliba Irang Asigi Matangda Ngarang Tawal Asobo Multipurpose Hall the Pangtokre Miang Pam Aduda Ayuk Kipung Mangadagi Nongtilpung Ani Fawa Kaitel Amadi Dukan Sing Tong Hangba Laibaki Wapam Amalak Poda Punna Saruk Yaminaba Tawal Mela Ground Numidangi Matamda Pamliba Sit in Protest Asida Saruk Yabaga Loinana Written Naina Lerak Cape Oiba Kangluk Kaidoktuna Numidang Pung Nipal Makai Dagi Ayuki Pung Mari Makai Fauba Pamba Kangluk Irang Asiga Mari Lainana Kongjang Ama Sangshin Bada Talna Talda Hanapau Paubi Duna Punna Tabak Dominanaba Haiba Warep Sing Loki Tawal Kaidemgi Lekai Tereki Action Committee na Tawal District Tuan Wapam Tarieta Hangliba Lip Kem Taruk Ta Koina Satuna Sian Gitengbang Oina Lupa Lakta Matoi Lising Taruk Samapan Kusinakre Wangjing Kodong Papui Sports Complex Lamding Higher Secondary School Khabo Higher Secondary School Hairo Higher Secondary School Atukpam Junior High School Tekcham High School Amadi Wangjing Khodamba Pioneer Club Ta Hangliba Relief Camp Singda Committee da Sen Gitengbang Adu Kusinatuna Tongam Maimu Kangan Bana Hai Kangluki Irang Namaram Oiraga Lanjanar Tuna Relief Camp Sing da Changjapam Laudun Laiba Singi Damakta Sen Gitengbang Asipibani Irang Asida India da Pangdaba Kulai Kaya Sinaribasi Marilainaba Sing na Pagatpiu Loinana Jingda Amadi Tampakta Laiba Nongmai Sing Pagatpiu Nongmai Laitrabadi Irang Lairoi Nongmai Laibana Irang Laibani Haiba Wapam Sing Tamlaki Bishnupur Kaitel Asi Kangluk Kuding Makna
punba mafam ama oibana ayuk ki pung manga dagi nungthil pung ama fawbadang laibak ki irang laibanina pot laiba yonba tawbiu haina lamlong dong apun banupi lup ki present lorembam nganbina phongdokre ngasi lamlong dong apun banupi lup ki thomi kaya na saruk yadna pangthokyo pawgi phom amada lorembam nganbina makhatana hai ki bada sugnu napat tangjeng amadi pombi khok yauna phom kaya da lanjen naduna awa taraba asida aikhoisu saruk yapam thoi hojik thokliba irang asina nemdriba fawbudi lanai bank amadi sen puthok laga sendoi sanbiriba kayana awaba matam asida mathoi lobigano loinana Bishnupur kaithel da chingmi tammi kayana punna kaithel kaminaba phaminabana kanagumba mioi kharana pamdaba thodo ama thohalakpa matamda aikoi amana amabu thajanadaba amadi irang paktok choktholpa yabagi mipaiba leibanina ayukki pung mangadagi nongthilgi pung ama fawbadang pot leiba yonba tawbiraga pamdaba thodok sing makhatana thoktananaba hotnaminarsi haiki Kamluk irang da lanjenduna Thawal district tawan tongan mafam ahum da lairiba sugnu sero amadi napat ki miyam da ngasi former minister AK Mirabai former MLA O Landhoni amadi MLA K Ranjit ki loina beke madhumati na unakre former minister AK Mirabai na phongdorok pada mamang thagi ahum dagi hodna khulai paiba kuki militant singna maitai misam miyam da khulai thaba hatba khaktanatana yumkai sing mai thabagi achouba lanjang ama changchilak likhi Chamjraba lanjanak labasingi mitki pirang asi urubda lamdam asigi mioi ama oina thamoi puba ngamlaktre adubu India ke Prime Minister Narendra Modi na ngasi fawbada wahai ama fawba phongdo piraktaba asi tasengna India ki fiba nongda Manipur asi yaudre haibada chumlabra haina khanbada khandaba ngamlaktre tasengna bak santi purak ki haibadi kukilal hoba singi mathakta action lowdribano kana amana maitaina hobuni hainai maitai di ngakthok saba khaktani kukina mai thaba horaga maitaina thingnaba hotnaba khakta natana atopa amata leite maitaina hoba oirabadi khudam changdam puthopiu athubada meoi lising kayagi metkipi asi taithopiduna mayum makai sabiduna santi hanjin hanbiu natrabadi lamdam asida soida civil war thoraktuna hojik chakliba mai asidagi sarukaya horaktuna jati sing asi mutmin nakrasi haibra haiba wahang hangbagi matam yorokle haiki MLA K Ranjit ki loina ke madhumati na ngasige lengakna athubada warosun pobiraktuna lanjanrak labas singbu masa masagi maraikai makungangda tangdu laitana leiba phanghanbiu matik sawa state forcing tamduna makhoibu ngak Senhanbiu loinana Myanmar amadi Manipur ki ngamkai fencing tawyo asumna kyam kuina laikhigadage haiba micham myam ge wahang sing asina mitkipi takhiba khangaude haina lenga ki puning singchilaki relief camp ta sana phom logduna lairiba sugnu dage kalpana morang tem amadi napatagi asem naubi anina phongdorok pada hanadagi plan tawba manba ku militant singna chatharakpa militant mihat mipunda yum kaising mai thabikre isa hingjananaba lanjanaduna leibani aikoi tangdu laitana isagi khungangda hingba pami aikoi nomagi sujan nomjarga hingjabani athubada lanjan lengakna singkhong singyada khundariba khun singda state forcing tambiduna aikoi bu yumda leiba phanghanbiu Isa isu sing COVID na maram oiraga matam sangna mahi tamba phangdudre handak mahi tamba horakpa asida amuk lanjan aduna laiba asina aikhoida amadi isa singi tungi asa leitre khallubada thamoi pubak ngamde haiba famsu thamlakhi banbayai Thawal atokpam da laiba atokpam junior high school khambok da laiba khambok high secondary school amadi Thawal wangmutawada laiba TT indoor hall da hangdok le relief camp singda AK Mirabai Okram Landhoni amadi M Madhumatina lusingduna chatki Kangluk ani ki marakta akiba phangna mamang thagi ahumdagi mishi mina yauna tholakkiba thodo asina sugunu kendra ki toan toan pham singdagi mayum makai
थादोक्तुना लांजेनदुना कक्चिंग खुनौ मखा हाई स्कूल की रिलीफ कैंप ता लैरिबा मियामदा नोंबगी ओइबा फ्री मेडिकल कैंप अमा पांगथोक्रे सुगुनु केंद्र के एमएलए के रंजित अमदी मैकले रॉयल राइडर्स का पुन्ना खुसमनदुना पांगथोक्किबा लेमना लायंगबगी कैंप अदुदा जनरल मेडिसिन गायनोकोलॉजी ऑर्थोपेडिक्स Pediatric yauna Jennings amadi Rims tagi Dr. Singh loinana Advanced Hospital tagi nurse punna staff kuntra mongna relief camp aduda lairiba mioi sing kaktan tana nakna na laiba relief camp sing dagi su puraktuna mioi chahum hen bada lemna layang baga loinana lem hidak langtak sing su piki medical camp adu pangthok pagi matang da Maclay Royal Riders ki president Nelson Sagol Semna pangthok leba camp asina mangarak suba oina relief camp ta lairiba awa ana taduna yamna wana lairiba laibata natana ana ayek kya yorokba asidagi sugnu kendra ge emle ke ranjit ka pau fauna duna punna miyam the pre medical camp asi pangthok pani phongdokhi Hairok part 2 bani lekai dagi Laisram Gunadhar nangasi Hairok High Secondary School da hang leba relief center da lanai oina Cheng Bora ani amasung Khongdrum Bora ani mateng pangkre relief center adugi convener Laisram Jadumani na haikibada Hairok SCG MLA Dr. Thokchom Radesyam gi mijeng makada hang riba relief camp asida Laisram Gunadhar nangasi lanai oina chan thakna polam sing mateng pangbirakpa si yamna nungai awaba taraba matamda aikoi masel angamba mateng pangnaba asina aikoi ki marakta nungsinaba purakani haiki amrobda wangjing lamding dagi arambam milan nasu ngasi Hairok High Secondary School da hangliba relief camp ta Myral Sebot amadi Khamena Singh ba chan thakna polam sing mateng pangkre hari Rural Economic Development and Self-Help Organization Resu Khambokna Kamu High Secondary School da hangdok liba relief camp ta changefam logdun leiba singa chaklen ama chamina kre loinana relief camp asibu chalai riba voluntary committee da su sen gi mateng piki landam asida santi hanjin han biranaba mari leinaba singi puning chu resona singchilakhi Lions Fraternity of District 322 Dina Bishnupur gi lokoi pat nakal da leiba all Mini Secretariat Complex ta Bishnupur apun ba tengbang lupna hangliba relief camp ta ngasi tengbang ipolam kusina kre tengbang ipolam kusina ba aduda mari leinana District 322 DG District Governor Dr. W. Gopi Mohan nam phongdok kibada santi leitaba asina praja singda asuki matik awaba pokhale maram asina state amadi center na atu matamda santi hanjil hananaba hotnabada achouba thodang lobiraga Manipur da hanagum tangdu leitaba punsi ama puraknanaba hotnabiu haina lenga ki pokning chingchin ki ngasi yanthokkiba polam sing adudi carry bag inner garment sing ni yanthokpagi thoram aduda past district governor sing Ais Manikumar vice district governor one TS Keso amadi global leadership team gi Dr. TS Gaurabidu Singh nasingba saruk yaki Kakting district manung chana leba National Highway 102 gi Khamaikai da tampaki aroiba khungang ama oiduna nokpok thong ngak liba palel lamdam gi oiba club Maira Paibi panchayat amadi miyam oiba apun bam ama haukiba jun gi tang mapan irai numki ayuk pung tara tabada palel community hall pangthokre hari mafam adu palel GP gi upapradhan S Joy Kumar na Preside tawbaga loyana from the warep kya sloki haina United Committee palel gi Chairman M Chandrasekhar na thodor pachero amar pongdorli chero asina makhatari badi numitugi miyamna lokyo warep sing di palel gram panchayat asi ward taruk haibadi 1/7 dagi 1/12 na kuan ba apun ba palel gi oiba panchayat authority club sing marapai bi amadi Miyam jawab apun ba apex body ama United Committee palel haina mitonduna semle nonu semle ba committee asuna hojik tok leba ki irang asigi matang da mathau torokba thabak thoram singda saruk yaba mifam aduna hokiwa me ahum dagi hoduna thok liba thoning da thodok asina maram oiraga laikidra miyo sing asok apan nang hauraba mayum makai laihodraba amadi awa ana taraba kuring maki awa ba saruk yaba ga lorena apex committee asigi ahan ba thabak koina hojik tok liba leba ki irang asiga mari
lainabasingna athubagi manungda loisin binanaba taksinba loinana numit humnigi oiba haibadi hayeng June 12 ningthokaba numittagi June 13 yumsakaisa numit pawa palel pumbagi mafam khudingda sintha lepgi khongjing changchilagani loinana palel apunbagi mara paibilu ama oiba palel Women Development Association ga kusamnarga hayengi ayuk pung 10 dagi nungkil pung ani pawa palel kachelda wakar ifam asu famlagani hari khongjang asida palel gi apunba mipum khudi makna thawai hakchang yauna sogot minanaba amasung akoyoge miyamna awa China asi khangminanaba committee gi makedagi appeal torli lamdam asida thokli ba kangluk ani crisis asina maram oiraga kangluk ani makki yamlaba khunja singna mop sagatuna tongan mafam kaya dagi yamlaba khulai kaya lakhibasing adu aki akhang leitana thingalakna naba ahanba oina khurai kendra gi MLA Laishang Tem Susildro Allies Yaimagi Yumda drop your snatch weapon haiba thaba drop box ama thamkre pau asina makhatana haibana irang asina maram oiraga lakhiba khulai sing lenga asina anakpa police station singda thingalaknaba khangan khrabasu miyamna masada jingnaba amadi akiba leibana thingalaktaba kaya yauri adu lengakna lauthokiba numit adudagi hauraga lengaki wapam adubu sogat poina miyamda free oina khulai thamnanaba drop box thamliba asi aphaba khongthang amani ahanbada please drop your snatch weapons haiba banner thetuna drop box asi thamlambani banner asi thetlaga thamlakpa numit humni sure drop box asina hek thamlakpadagi ngasi fawba nongmai amadi bom yauna punna khulai chama contract mathakta thadaramle drop box asigi so asi mari leino police department paiba maramna matam sana drop box asida deposit tawramba khulai sing police department na laukhatli ngasi oina drop box asida AK rifles ama deposit tawramle hojik fawba drop box asida bomb pistol emo amadi AK na singba khulai khara yahori drop box asi akoibada lairiba security personnel singna senari All Manipur United Clubs Organization amuko gi mityang makhada ngasi tongan ba mafam mapalda wakar ifam pamkre wakar ifam aduga mari lainana amuko gi president Nando Luang na hai thokli ba irang asi horakpada irai laina losin ba yaba adu losil hogdabana Manipur yo phibam asi yamna sokli bani masi fawbada laingakna tuminna lachinba asi laibakti bani thokli ba irang asi suda leriba kuki militant sing amadi Myanmar dagi changchilakpa kuki lalhoba singna thohanbani haibasi miyamna khangraba ngaktani adubu changchilakliba kuki lalhoba sing asi thingnanaba amadi India government ka lainariba sugi agreement ki ground rule thugaiduna misamda khulai thaba sigi mayokta lengakna karimta action lokhatpa udabada maram oiraga lengakna Select peace policy asida miyamna thajabangamde peace puraknanaba haiduna peace committee mayam ama semlabasu lengakna suda lairiba kuki militant sing asi control ngamdriba fawbadi Manipurda ingtappa haibasi khak oithokloi haiki lamdam asida thokliba kangluki irang asina maram oiraga lanjendarak tongan mafamda changjapam logduna laiba kayagi manungsanna ya school gi akoibada laiba school ahumda changjapam logduna laiba miyoi sing ya school joint committee na sinduna Sri Govindaji gi mafamda thonibagi thoram pangthokre loinana Govindaji Brahma Sabha nasu chaklen ama sinduna makoibu mateng pangkre thorangamai leinana Govindaji Brahma Sabha gi secretary Tongatabam Joychandra Sarmana Pongdok Kibada Lamdam Asida Tokliba Irang Asin Maram Oiduna Awaba Tarabasing Sri Govindaji gi Prasadi Asi Panghanduna Putning the Santi Panghanbagi Wakalonda Chaklen gi Mateng Asi Pangbani Awaba Taribasingi Oina Makatana Makoina Pangbayaba Mateng Su Pangkigani Loyana Hanagi Punsida Amuk Hanjilakna Naba Tony Gani Haiki Hadak thokliba irang asida Chuchampur district ka tainana lairiba Bishnupur district ki Chandon Pokpi amadi Pombi Khokta State Force amadi BSF ITBP gi security sing nangak senduna lairiba su hairiba sing asigi area da kuki militant sing oigini singnaba singna nauna bunker kya sajinduna laibana landam dugi miyam da amukka hena mipaiba pohale masida natana napat amadi Tangjeng area da hokiba me kunturet ke
Noramdai Kuki militant singa state force ki commando singa Nomai Kamadun Lakiba Maduna so open asi ana Yau Krabasu asi Fawa Tokupangam dana Labana Landugi Miam Akibaga Loyana Hindi Hari Pausina Maka Taribadi Kulai Matiksana Paiba Kuki militant singna Hokiba Megitang Kuntret ke Noram Daipung Anirom Tarak Pada Kumbi SCG Napat ki Yum Chamaga Yakarom Hena Amadi Tangjeng Singyagi Yum Kun Lom Hena May Tadoktuna Mitegi Misam Ahum Kuki militant sing Nomaina Kaptun Hat Matungda Kuki militant sing Asina Napat Amadi Tangjengi Ibudo Da Bunker Saduna Tangjengi Singsang the Kulai Matiksana Paiduna Lady Hari Hojik Oil Film Asida Tandon Pokpi Singya Pat Youth Club ki Secretary Nithaujam Sakrabartina Hai Manipurda Kundari Ba Musing Punna Nuksi Chanan Laminasi Himinasi Hairagadi Kuki militant singna Sugi ground rules sing Tugaidrum Micham Miam the Onsindo Noi Kapsin Basi Tok Laga Natraga Sulok Tok Lagadi Mahosagi Pium da Hanjin Mangamgani, Hojik Mapam Asida, Nomai Kapnaba Leplabasu area Sigi, Chinkong Singa da Kuki militant singna, Bunker Kia Nauna Sajilak Leptri, Maram Aduna, Mapalam dagi security Matiksana Tarak Lavasu, Mapam Sidagi, Kuki militant sing, Bunker Sadun Lady Basi, Takok Trabadi, Micham Praza, Aikoi, Laibungam Lui Haina, Ningtaujam Sakrabatina, Pongdorokli. Manipurda Hojik Tokba Kangluk ki Irang Asigi Warochin Atubada Purau Manipurda Tungan ba administration Laibe Yaroi Manipur gi Ngamkai Kaibe Yaroi Haina Topok pi apun balok Bishnupur district na Sinduna Topok pi gi Miyam na ngasi Topok pi da Wakan Pam Kre Wakan Pam Aduda Saruk Yakibi Topok pi apun balok ki secretary Haisnam Ongbi Kiran Maladebi na Pongdorok pada Hojik Manipur asi Lengak Leitre Lengak Daram Labadi Praja Singh asi Yona Waram Loi Hojik MLA Yankai Kaidauraga Laibagi Matik Sadaba Chief Minister Pam Thadok Piro Lengak Laitaba Lamdam Ama Oirabanina Aikoida Kulai Sinabiro Aikoi Ireibak Iramdam Asi Kananaba Hotnarage Iramdam Asi Kananaba Hotnabada Topok Pida Laiba Paza Kudingmak Tawai Tarabasu Tagani Haina Pongdoraki Manipurda Hojik Tokliba Irang Asina Maram Oiduna Miyamgi Sentok Lambida Kam Tengna Awaba Mayok Nabana Irang Asi Nyamthadriba Fawa Makal Kudingmakki Loan gi collection Matam Kra Lepi Haina Maibam Lekai Gram Panchayat ki Pradhan NG Kunjarani Devi na appeal Torokli Hiramasiga Mari Lainana Kunjarani na Kujek Piduna Thadorok Cherol Amanahai Maibam Lekai Gram Panchayat na Kwanba area da Leriba Maru Oina Delhi gi loan Kongat liba private amadi government ki bank sing microfinance thagi marup sing amadi mari lainaba sing na hojik thok liba irang na maram oiduna baza singi senthok lambi da kham theng na awaba mayok na riba si yenglaga irang nemthadriba fawba collection matam kra lepina na ba gram panchayat asigi maike dagi mari lainaba muse singi puning chingchilakli Delhi government the central government na chathariba attack asi atai state singda su torok pa yai haina Delhi ki chief minister Arvind Kejriwal na center bu hunbaga loina na atai state singda khangan kre Delhi ki Ramlila Maidan da pangthok pa Aam Aadmi Party ki Mahareli da wangang bada mahak na phonglok khibani Delhi da lieutenant governor ki dictatorship lairagani miyam na makoi na pamba mioi bu mikhal da khallabasu Delhi da di central lengak di National Capital da thabak tawba ngamdan naba AP Lusingba Singh Manish Sisodia amasung Satyendra Jain bu pharibani adubu aikoi gidi Sisodia amasung Jain gumba chama lay Rajya Sabha MP Kapil Sibal su rally adu da saruk yaki mahak na haiki bada Queen Chief Minister amasung Prime Minister Waraklaba Narendra Modi amasung Arvind Kejriwal ga kanana thabak hena tawbage aroi bada maroy po amuhanna Kuki militant singi thong sing laksin ba ngamdrabati lengaki thaburoi singi yum sing relief camp sing onthok piro haiduna chara henbe khongdeng changsin kre relief camp sing da leptona mateng pinari drop box da punna khulai chama contract mathak da thadaram le loinana Delhi government da central government na chathariba attack asi atai state sing da su tawrak pa yai haina Arvind Kejriwal na high kre Ngasidamak tadi paudam pijama mata solution jari meyang tabir bukai pun aku amuka hanna kurumjari.